Superhero movie-sing asi inkhalakliba angangsinggi mitki kumhaini haiduna thoina series ona launa gandaba taragasu Marvel Studios na puthokpa Avengers Infinity War amadi Endgame hairiba movie anisina yamna maru oiba khumbadasu yamna luba moral question amadi dilemma amabu bukhatpiri. Movie asida utlibagum karigumba miyoibagi population tangkhaai ama khangmang mangkhiba targadi kari oigani haibadu jingsinduna amuktang yengsi. Mising adu hek mangkhibaga Prithvi asi thakha onba kangkhong chaiba oigani. Aeroplane, train amadi atopa gari kaya ama thauringaida pilot amadi driver sing adu khangmang mangkhibana maram oiduna aeroplane crash amadi traffic accident kaya ama thokani. Masida sunatana atopa maram singdagi misimina amadi asok apangi pautana thangani. Hinghoriba mising adu nungsijaraba imung manung amadi marumapang sing kaina khibana maram oiduna paktakna na depression nagani. Thanos the missing adu manghan khibagi maram asi missing ka ama hen kalakpa haibadi overpopulation na maram oituna thohalakpa problem sing ngakthokna bagidamaktani haijai. Science amadi economics ki mityeng dagi yengduna Thanos the mi mayam ama manghan khiba aduna Prithvi bu kanba ngamgadra ngamoidra haibadu amuktang yengsi. Miyoi bana nature gi khan ka hen bibadagi hingliba pambi singbi sanga mayam gi manungda 25% ti mangkhiba yana leiri haiduna United Nations ki report amana phongdokle. Aduna habadi missing tangkhaai ama mangkhiba targadi atopa jiba panba singi damaktadi afaba oigadawri. Masimag Avengers Endgame da fazana utli. Jahaz thauna bagi chang hantharakpadagi henna faraklaba Hudson turengi ising aduda whale sangu ama iroiba urai haiduna Captain America na palli. Thanos da thajajabagi matung inna mana tawriba thabak adu tungkoina Prithvida leiriba jiba panba singi kananabagi damakta fatraba suphatana darkar oiba thabak amakhakni haibadi necessary evil ni haiduna khanjai. Graha asigi damaktadi afaba oigadawribanina mangkhriba mi sing adu amuk hana purakpa taragadi Avengers sing asi miyoibana khwaidagi heli khwaidagi maru oi haina launaba anthropocentrism hairiba philosophical viewpoint adubu inba Kamdouni haiduna mi kharana phongdoi. Black Widow na Avengers Endgame da Thanos na muthatkriba asi thawai panba jibigi masing tangkhaai amani haiduna palli. Supnagi jiba amani khaktang mutkhiba da phawba ecosystem da akaiba kaya ama thohalibanina jibagi masing tangkhaai ama khanghan hanthakiba targadi kari thokani haiba adu bhapna sagatuna yengbada phawba yamna luba amakhak oigani. Matang asida ningsingba yaba wafam amadi ngasi phawbada Prithvi da paktakna na jiba mutkhibai thodok habadi mass extinction event mangarakti thokrabani. Masi haijaba targasu thawai panba jiba singna hanagi fibam da amuk hanjillaktuna ngasi fawbada mass extinction event amatana jiba singbu tumna manghan mangamdri. Aikhoina hingbada changba natural resources ti akaknaba changda lei adubu misingni nongma nongmagi leptana hingalakli. Mising hingalakpadugi umung mathakta chawkhatpagi changsu hingalakli. Sel paiba chawkhatlaba lebak singda leiba mi khudam oina hairabada American amana season na thokliba resources tigi changda mi khudimak na season na thorakpa targadi Prithvi manga natradi konaroi haiduna expert singna phongdokle. Chahi lising kayadi miyoibagi population asi chang amada ihen hengatana leirambani adubu industrial revolution lakraba matungda lam khudingmakta chawkhatpagi khongtangsu yankhalakpana maram oiduna ngasidi miyoibagi population asi 7.6 billion yaurabani. 2050 yorakpadadi 10 billion surani haiduna expert singna panari. 18th century da leiramba Thomas Malthus hariba economist asina overpopulation asi mipainingai oi haiduna ihan hana phongdoklami. Chanaba chinjak puthokpagi chang hengalakpadagi miyoibagi population su hengalakhi. Hariba miyam sing aduna amok natural resources sing adu hena season na thorakpadagi society da khudong chadana leiriba lairaba mi singi marakta chaba thakpa walakani haiduna phongdokliba theory adubo ekhoina Malthusian trap haina khangnei. Malthusian trap aduna karigumba lan amadi atopa chaithing kaya amagasu thokhalakpa targati madubo ekhoina Malthusian catastrophe haina kaugani. 1968 ta phongkhiba population bomb hairiba lairik asina 1970s amadi 1980s yorakpa matamdadi mi million kaya ama chaba thakpa phangdaduna sigani haiduna predict tawjagiba taragasu masigi onna teinabada chana thaknaba potchai amadi sel thum paibagi chang oina dum henkalakhi. Nasigi numitta chara henduna sibabudi chaba henmanbadagi sibana henna masing yami. Farm technology chawkhalakpadagi yamlaba miyam sing asibu thakpa konanaba chana thaknaba potlam sing lempana puthokpa ngamle mahi masing tambagi chang henkalaktuna gyan losing leiraba kok kaya ama chungsinnaraga akaknaba resources tagi matau karamna khwaidagi kanaba logani haiduna ideas kaya amasu puthoknari. Population henkalakpagi chang asi mawong ani thokna leiba yai.
Resources sina karigumba loiba naidaba oiragadi population growth asi ekhoina graph ta yekthokpa matamda J gi mawong mangani. Masibu exponential growth haina khangnai. Adubu mafam amaga miyoibagi chapokpagi chang asi khetnabana maram oiduna exponential growth pattern asi tasengna laibadi oide. Akaknaba resources na loinaidraba mising thakpa ngamdabanina population ki growth asi tangkak ama yobaga taptharaktuna growth pattern asi yekthokpa matamda S mawong mangani. Prithibida khwaidagi yamna leiba yagadaba mising habadi carrying capacity asi 11 dagi 12 billion fawba oigani haiduna demographers singna panari. Missing hengalapagi mong asi athingba leitana exponential growth oiramba targadi Thanos na tawriba thabak aduna prithibi kanba ngamoy. Maramdi generation ama ani gi matungda hanagi chang adu adum yoraktuna amhagi amha adumak tagani. Chakhalapagi matung inna angang pokpagi chang so hantarakpanina karigumba huziki matam asida mi tangkhaai ama mangkhiba targadi prithibida khwaidagi yamna leigadoriba missing asi 6 billion khaktamak oibasu yai. Adubu ekhoina khangdaba tambangamdaba variables kaya amasu leiri. Resources yamna marang kaire haiduna angang pokpagi chang henkalakpasu kanana khangbano. 14th century da thokhiba Black Death na punna hatkhiba missing asi 75 tagi 200 million fawba oigani haiduna panari. Laichat adu loikraba matungda hinghoriba mising adugi fibam phagalakpa sel hena paikhalakpa taragasu population hengalakpagi changdi hanadagi henadum thugalakhi. Science amasung economics ki saruk loishin khraba matungda philosophy romda amok la asi. Infinity war na thawai amaga thawai mayam amaga karamba na hena mamal yami haiba morality ga mari leinaba luraba wahang asi puthokpiduna yengliba babok mayam gi marakta nauhauna na debate amuk hana tawhanki. Vision gi thawai su hapiriba magi makok manungda yauriba milestone adu Thanos gi makutta ta khidringaida manghan khro haina haijaba matamda Captain America na thawai amaga onaba yaroi haiduna khumlakhi. Captain America na lauriba firep asi philosophy da deontological perspective haina khangnai. German philosopher Immanuel Kant ka khwaidagi associate tawnaba deontological ethics na hai atopa mi sing kananabagi damakta mi amabu pambai ama oina sizinaba yaroi. Aduna Captain America si deontological ethics ta thazabani na Kantian ama oigadoribani. Amaromdana amok Thanos ti prithibibu kannabagi damakta thawai kaya ama kathokpada akaiba leite haiduna thazariba utilitarian amani. Jeremy Bentham na putho amba utilitarianism hariba philosophy asigi matung inna karigumba action ama khakna mayamda kanaba piba targadi hariba action adu achumba oigani haiba asini. Loisilakpa matamda hangbaya ba wahang amadi prithibi kannabagi damakta thawai panba jeevasing adu hataba sukyamak yadabra atopa lambi leikhidabra haiba asini. Infinity Stones na laigumna sakti lehelaba Thanos na karigumba paktak na hatokpa yaudana prithibi kange khalamba targadi lambi ahumdi leigani. Ahanbada resources singbu loiba naihandaba. Ani subada prithibi da leiba chalaktraba matamda yum hongba yanabagi damak leiba yaba planet amadi atopa universe sing sembiba. Ahum subada population hantahandaba sukya yade hairagana leiriba jeeva singi tangkhaai amadi macha pokpa yahandaba asini.